Ngasigi pungning warol Diamond TV gi puduna lakchariba pungning warol thorom sida mirang tabiba khosam gi radio ke kutang da tabiriba amadi Facebook page Diamond TV channel Facebook page ki kutang da mirang tabiriba khwai panung puan mamukta da Santosh Sharma taram nok chabulona nolok na khurumjari Ngasigi pungning warol gi akhona thamjariba number 7005707808 futanghanna ngasigi akhona pungning gi warol da thamjariba number 7005707808 hariba number ase koi screen da ju unjage thamjariba number sida mayamna call to biraktuna pungning da phawbiba pungning gi warol phongdokpiyo live chat changbiraiba nasem khoisnam ivecha Satyapati maibam biranjoy laisum rosni achomlinthoi joy marangthem chandam manitomba Penny Ningthauzam Somala Samralapam Thaudam Asa Kumar Tagachari Haningaletana Helen Devi Yumkhaibam Somala Panamakpo Haningaletana Tagachari Taram Nokchari Diamond TV gi thamjakhiba newspaper reading gi tharomda Pusparani laisramdagi mayamna pauche tongan ba pauche gi pau kayama tan jakra batungda headlines kitang among patokjage popi tharba singda hingnabagi atop lambi bagi mahutta hak pachairak oina pifam thoi TH Bishwajit Honorable Minister na pongthoi pognofam gi han balamaida Panchayat amsung municipality ADC gi mikhal April faw gi manungda loina pangthuk lagani Honorable CM na pongdokpiri lambida tax law bagi report pirak na bahaikre pauche gi bill sengdokpiu Mirabai Chanu Fitness Center gi Lupa Kotiani Haple Ukrulda Saffron Thabata Mai Pakle Masi Ching Amasung Tampakta Thabiu Let Pau Haibiri Changbiri Vasing Haningalita Thagachari Kagi Tharamasi GTPL Cable Network ki kutang dasu channel number 996 da HD oina madui 981 da SD oina santokchari live telecast tawjari Janamsta hidak khara lem na pangan baukre Brown sugar konan nupa mafare Tripura masung Nagaland BJP ga chatmin na basing na mai pakre haibagi pau singjana ponofam gi han balamai gi marwai ba pau singoina fongli Fejok lengsin biraiba Lakhi Thongam ahanba call ko chage Hello Mate milani alung bagi Taram nokchari
yausang yawakani khanbada ko DPP haigalla angang je ko di me ko oibanina ne yang sunaba batta yaro de ni gun kama sana pi masama yang sinanya hanya tanah batta yaro aduna ne dikande angang sing de khali section lo sakai ngani gari yang na thau de me yang siga ne ma pa oi ro chen ne khali section de de chir ka de se de bang to do kariga tawraga di phagani ne kambi ga king hajan bi adagi sorok sida thong sida masida tawga me yang sida mala nga ta changai de ne thoga mala pa di yang tho to bada madu khadang lekai lekai gi adum senabi ba imai ben sing adum yauri bani ka hen lakpa matam dai tare aduda tawi ne ko di piya ba do mama ma pa o sing angang sing ko thoko matam da mo ya ang chat am ba kan di sosial ini na macam itu pun ni sosial ini na thabo kena ni ba aduh ko semua aku malah sama tahu itu na hamo mantau dunia aduna mama ma tahu itu saya section na ba na hajari ba yausang la ibani yausang kuidre hai tare yausang ngei roi na huji huji su class 12 ki exam bang thoi ngasi aduga ngasi paper ma thoi adagi date 16 dagi amuk yausang hek loi baga date 16 dagi class 10 gi exam amu pangthok na bagi hujik se bosem gi hai tare NCERT gi pang lairi bani si mayam je yengbiraga mayam na lang ma matam da zu mayam da disturb tau da mong da adagi angang jing ne wakhal nauri bani kanna thabal thin galak padabu akhoi gi pukning da chongning da bagi pau do leiramni aduna masigi matang sida khoi gi khara khara namin mangani sidi thingba yaroi dabanina aduna ya da sune mai makade sige tharaga tau na thayo mai to tau ga bida mai gyau da bida yaraga di disturb tau dana ba hai tare adumaina hoi adu leire dana duga angang sing mayam sing jina mama yawaga section na talhaminge mama na adu ko ta hanji de na tau ni bungo thagachari hamle mama lakadoriba yausang la ibani yausang je one of the biggest festivals ni koina Manipur amadi India pumbada pangthongnariba duga amuk satru sing mahiroi sing gi hoina khwaidagi achauba dugumba khongpham mama oiriba class 10 amadi 12 ani gi exam je jumung lairi bani aduna mayamna madu yenga khara khara hai tare aduna mathani kola ko chari hello taram nok chari mingle fam ga khangja good afternoon sir good afternoon sarani konthogam la kadau ko yausang matang da pung ya kitang samjage sir thambisi pongdok pisi akhoi me ante last 2 years su covid na kam thing na wala the aduna haji su issues problems no mi ayamba don one club diana daga so aduna maram moraga la kadau ko yausang da pick da yang mata adagi ahali raba ima ibensi na chen tajabna wari na tabai ni adu briya dani adu da mauna hagum na sina khaibala ko je sara yan yaninde aina pamjate adu thabal ni tang ni se na tin khatai thamliye thabal so mo yausang ni manga ni sibudi tung da briya ro adu wera su ko ni lekai amada sar ani ko kuan tang na yaba how the leadership siam pam na yaba lama le bisiga awang lekai masa lekai mamang lekai maning lekai bayai lekai na tungan khado ko tongbu ji changaba haji lekai ni su tin na re haraga min manga le sige maning da haji yam khadana mapu sana to hangani ni na se tawu ma hutta ni haji ko ni ji na wa ne kana to la ya ba anga lu bi tin lai tan na ro bi du ro da ji bu
adagi mamang su covid na ni su bin oi na se wa bana wo bana saya wana yo wa to ga ni le sa de ko ko ga haw da ni wa de sa ra ga pam ko ni mani ya bini de so ka de de ya Allah yam pa haji ni su tan kan to ni na ai na haji Diamond TV channel su da ni wa da wa kun se ke so bani sir Pungning gi warol phongtok famne Diamond TV gi thamjari ba pungning gi warol maduna phongtok pilibo phumdo mayamna sauningai kaisu leite achumba kayama yauri achumba ngaktani haitare aduna akhoi hojik leiriba tongan tongan ba laikai gi tawbasida mamang laikai gi maning laikai gi nakan gi yet gi oi gi tawnara kadorimni adagi hojik pudi athing muthame main road ta thattuna akhoi gi sel khaiba gi matang simadi anambana athing mudi thame da bulera khulakta laikai da adum khainari khaida basu yade tawda basu yade adubu yaragadi punjanba yaba laikai adai punjanbe yaba ichaliche sing oina punjanbe yataragadi punjallaga chongbiba aduna economy da zu haibatare haibadi singa do rizal pa khare hena fajana singe ga hairadi lupa lakh amagi maya lakh ama henbaga dum yauri carpet thajalakpi adagi hekta fijang khangalakpi hanagi thabalga hujiki thabal je chatpa matamda khoigi pura mawang amada leirabani aduna madam na haibiri ba wafam se chumba wafam ni wana raba ngaktani adagi muk nakal amaromda exam gi su leiribani na angang jingi muk khanbiraga yaragadi makhada loudspeaker sizinaba speaker oina haitare aduga mic panbagi mahutta aduga hek yariba makhai makhada oina nilhanbiba adamain tawragadi hena nungaigani aduga economy gi fibam je corona gi after corona laigibana maram moiraga meyam punamak se kham thengna wanari plus luhong ba adagi poyeng chayeng gi adum anam wana ba matamni aduna adugi wafam da thambira me thaga chere to ba wafam di kai kai thambiring ba habisi madam to bo wafam sa ga han da ga ti ko budai na mang da dusun to ga yesa hoi ado saya nungai ge do sa na me wafam to kan da ga hadi ikhulang ni ba ngan si se dari paning le ba ham to ga message and kan yesa Larik paning ba je aina adum tak pada class 10 gi history tak jaba matamda sumaina mairam me Gandhiji na hairam bo wafam ni ningkha tambagi matang da sumaina hai Gandhiji na satyagraha movement je sumaina season si karino satyagraha movement je na hai kanda moi da force to ru bai mathau ta de haidi achumba seng do khangan je sine haidi angang ji haidi British se chalo na chai pairaga natra nomai pairaga tanbe muhutta mana haije mahak na hairize kari haige matamda British sing je gyan ta hanje wakal ta hanje sine taragadi angang jing je kari gumba masana kari gumba wakal ta na bagi matang da oina wari sabiraba counseling gi type ta wari khatang sabiraba wakal kitang ta na bai matang da taragadi makoina thengna ga da class 10 ji di kaisu na te class 10 ji di haubuda ngai ri bani class 10 gi certificate che utlaga kadai wai don 11 tam dong ngai re natraga to pa kari haidi mark wang buduna kana ba phangbulai scholarship ko leina bam ta natte aduna angang ji wakal tahan bi mum change nang ma kitang hak noi na ma kitang wang gi basina khoi kitang wa ba phaduni ne icha nang bo dagi inau nang bo na wakal je ta na bi dam ta kitang haibi ba aduga hojik kan gi matam si da yam kan na chai ba phu ba je hojik se kari haini hana na pangdau torom ba hojik na muk tau ba se ai yadra ba gi mong ma laksalle ado mayam punamak na tari ba Satrana harol sing adagi parents sing na kwai dagi maru je angang sing je angang sing gi haurak pa magi hongak pa muwong akhoina khangbi ga dawne karino si angang je kaino man tawrei je haiba je makhang ba mathau tai ado exam maya oi bani na ai di karimta haitre ai di parroi hana khanba ngang kayam ju leram gane ado boy kanom tang haijage haitre hariba haire hariba kuting maksa hojik class 10 ne class 10 sidi it's just the beginning horak bakatane class 11 12 graduation 11 12 sida pajana hona taragadi nang thaningi ba net ki bu oiro engineering ki bu oiro medical ki bu oiro any nang nang chaningi ba na khoina chaningi ba khuding mak si chatpangam dine anna khwai digi maru oina makhong seng na chatki bu khwai maru oi ma khaktang natna kitang haina bi damakta isai sana pahauji pahawbudano ai gini na khoi na pare ai na loge have yaro imai pa na loge have ro na khoi gi knowledge ne tanjal liba knowledge
aduna larik paningdre kari tau tare group discussion to buya e kasu kai de akoi pulle imanaba ani pulle ahum pulle mari pulle bai unification of Italy hairo natraga any topic am hairo plant hormone ni matang da hairo natraga adu toro wari je hujik exam maya oira bani na kari do sana tare larik ki wari on sana ro aduga kitang hang bada kitang sang bada ngak chen na bada ngak tang isai ngang bada ngak tang adu kari no ngang na bada ngak na kasu kai de langu kasu kai de adubu nahaki lairiba adugumba topic nangi ngasi loidaba yade si tokdaba yade haba topic tumde koina khangba mathau tai si haijage thamjage thank you sir thagachari akoigi LMG gi secretary S Ojit Khava oja ojit na haibirakpada samram dagi edik ama number 4 ga konana ngarang lewa lamding na fare club gomborum dong mali aduna number 4 meyam mangda mai thaduna mangan kre phariba number 4 do duga pautak piraga thadokre na haibirei thagachari oja ojit matangi call ko chari hello hello taram nakchari hello isa santos Sakyong kay nasa namin. Taram nakchari ma kari ofum thambining ba ngasigi tharom sida. Jausang matom na lakas pagi pakan hindi jausang ngai adobo jausang mga nikko sagana kung sabiba jausang lang puy sagana lang adoga ta basi lang taba mga niya loy salaga loy bahay tan. Yausang habisi. Twitter pa yan. Pagi luay na. Salu mapam siya. Kung bakit kita nga sa yuta, nalang bahay tan. Awang dari isa na cek luwale. Ta na sumli. Mapam na tayo na harap. Aduh, asikan aida gitu mana kon konisa masangi kolay talaga pamjare tagachari imana takpe ba hojik tabal adum chong gadoram ni tabal je kanam tan thai ba ya roi chonga adong ni aduna tabal chong bugi mayok tali jabas nate tabal chong bu matam da aduga thangnari ba lairi ba students ka yama lai gadoi ni makoi gi pukning da chongning ba phau gadoi ni aduna yaragadi sound abu oiro natraga chongi ba mowong da khoi gi yaragadi kitang punjan laraga khoi gi as khoi gi loi hokdri khoi mu songge ngasi na hayeng gi magi adugi adagi mamangi tungi makhale kai gi adugi kitang punjan na ba ya bo taragadi ngasai madam man habiramba madam sarani na habiramba adu afom do yam phajai khoi gi tongan baje si amna khoi gi kanglei pak si da dum chatnai aduna panamak tawre haba nataba adubu yaragadi masmain taw taragadi hena phaba oigadra na atumaina thambiram ba wafamni tagachari aduga nami mangani sidagi hena chongbidaba aduga exam loiraga karino tawgadaba haitare hena akoigi career gi lairiba atop career gi 10 jina loiba natte 12 jina loiba natte adubu future do uhan biba ma changi ibungo ibema class 10 loire ga nang kari tawni 11 tamdo ni 11 nang karam school da tamni si kara dum uhan ga dongni nang 80 chatladi natraga 70 chatladi natraga nang adu tawradi natraga nang entrance da fauradi si jakoina pungning thagot pa oina moida khangun ga dongni kari taw ga doino haibas si khanga kanda angang duna plan kara majo khanja doini aduna akoigi tongan ba lairiba education gi lairiba institute sing hojik tongan na lairiba institute sing sida angang semge na laiba institute kaya mani angang sem bagi damuk tani haitare lairize ado angang sem na ba hotna bada akoi lairiba parents sing haitare laibiriba parents sing imai pa sing gi thodang se yam chawgra jane ado imai pa sing jina wakhal tahan nabagidamagta angang singsida haiba machangi hawjikta tagadaba matam din natte taba khara watne boju angang singje kari gina matam ni adolescence ki matam ni inkhalak pa matam ni adubu themba ma haidi khangan ba nga sai wakhal tahan badu
achumba sing du uhan bam change uhan lakan na masana wakal tarak kaduine gyan tarak kaduine dana mathangi call ko chari hello hello sir taram nok chari Diamond TV gi pungning gi warol throm sida mingle pham gai bisi ai sa budai ne da dina ai sa ditno putlog ja kami na ko be network se kitang nungai jada ba som da taba matam da loud speaker thabi bro oh loud speaker thabi tarak dem tang matat pisi aduga ada hujike Sir James ko tajari habiyo Sir James ki koi ngasi thola ka ne ba Dimapur da ge ado Sir James na ningba asam bo khudol bolam tang bining la dugi hoi ado no majing kala ko dia ga da sa no majing no date 5 date 3 4 hayeng ama lila lere date 5 se ayam tang hangjara ke sida message amtang thabiro madam madam nindang se sigi sida sargi number do khangbi targadi sargi number da tum thabira su yare aduga sida thabira yaragadi sargi number khangbi targadi ku sanai sijna number oh se ya ya dog di mali ene sum khanjabada rom tang hangnaraga haitare haidi yam lapna laga mung taw ko doini na mung hek lei leite na haibadu nungai ta batugi hayeng budi la koi chimaron da lagjarasa hayeng budi la leire hayeng date 4 je 3 ge 4 ge aduga 5 se yadi thabak thodok pa leram dragadi adum yaga dogdi mali ado sigi number sida oi taraga su horen amtang message amtang thabiro aduga amtang hoi sara dudi yam ngai jare sa thaga chari hello sir hello taram nokchari sir santuat bu ahan tamakda ikai kunna ba ai ulo lai dam kai da kilo tama lai sam sir nedan telu tama taram nokchari hoi sir thimada ba kuire thuni waron da jit kenna tare da isai chna si go ku uda ba kuire entertainment program am aina kaino tau da bana kaino thimada ba kuire sa ga masi thingna ba yam nuai hoi hoi madam noi je ada sir ai gi wapam khadang thamjage education gi matanga koi odari simpham da ju lai di ba sir gi wapam ta ba du ngai jai adu bu sir mathana bu phar wai phatra ba ngang adu phagan de sir akoi gi America gi menphu ka mari suba president oi kiba akoi gi Barack Obama mama mapa ga lai ni de ko tungan na leiraga na mabuk na yoga ihai pha bi phau hai na ga di wagi oina akoi gi kaino aphau ba ma oina ni hu mari suba kaino oi ki ba president oi ki ba oi ba di da ki bu mak yen da du ya din je ta gi objiki matam di da lai ba ngang gi koi gi Barack Obama da ki ni ba din du di gu do taruk sha mai thokpa zamani manu da manga dan ke lo hadde da ya yaw bu yaw gare adu yaw rakta da gi ni koi gi masi maru ina thakki thaki ge akoi gi ununga laiba akoi gi mama mapa oi ba akoi gi ga angang gi yang tuina counseling to ba madarkar oi ba sa aina ai gi ja do yang tuina koi gi meeting to darkar oi wari sa darkar oi aina jalan ni ban tam di ba apagi jado ana lâu dra ta da ku hai badi akwai da lai shari matan da zu dai kana kuma ta bi ba din na su lai shari matan da zu wani mutum da kana ya da baje mu ba na ne mu shi ba ni ko ye na tun ngaran kun ba ado ngangal na tanu ba ni da na ado ya da ku fi lai kun yau bu ya hu ba sa aduna adu mai tau da na isa din je lana ta kau tau da du mama mapa oi ba parents oi ba ko ju wari yang tuina ha ba je tani la maksu
จากจ้าประเดี๋ยวยิ่งแทบประเดี๋ยวมาทำมาจำจ้ากันมาดูว่าชาบยี่จะโยนทุกการนิ่งไปดูการนิ่งไว้การนิ่งเดินทุกครั้งการนิ่งดูก็จะได้ด่ะด้วยหน้าบ้านมันทุกครั้งก็คือดีเลยจ้ะการนิ่งดูก็จะได้แล้วคือไว้ชาบัดจังบ้านนักขันลีคนมาป่าอดไปจริงๆไอ้ชาได้จริงเนี่ยจ้าก็ไอ้ที่จ้าที่เอาขึ้นพาบันทงก็ได้จ้าที่อาจจะแบบเรียกเลยเดียยาวพี่ไหวไปด้วยดึงยาวยาเด็กมาทานสูงเดิมนะจ้าป้าเอายันเข้าหันเดียจะทีอาบันทงพี่ไหวไปด้วยอาบันไทยเดียช่วงมาทานสูงเดิมนะเป็นช่วงเดียภาษาอะดูใช่ที่อามาจะว่าเขาลุนเดียแต่ช่วงอามาจะมาโนยาเดียง่างงวยละดูอะไรที่อาหันรวยละดูไม่ที่อะไรที่พวกปฏิกิริยาเราก็ไม่ที่ยินดีจะยาวเราเคลื่อนนะอะไรที่ surrounding में चीज़ यान दरकार हुए बा अब कोई नहीं बस surrounding चीज़ यान दरकार हुए बनी ना आई यही नहीं इसे situation दूँगी नहीं जाए दूँगी कैसे भी नहीं रखती थी प्रॉब्लम दूँगी मतलब वो ये लोग कोई मामा का और कोई ना दूसरा पता बनी चार अभी छिंगर रहे तो पता नहीं बा नान जी छिंगर कोई चीज़ खुनाया चीज़ मिलों चीज़ कहीं तो उधर भी जमता अपाबा Sada nau gado oi na bi dong to koi mama pa oi koi ngan na ba ya de adu ko loi na sa makha ta du ko koi ni gi oi na koi gi chun dang chum hai ke sa ma ti ji se dun tra di man kam ina koi gi ta ri ba w ti koi gi mla koi gi hoji lai bi ba ha Manipur Legislative Assembly ti de sa ga marina कोई support तो भी रेको सा अगर support तो भी बजी जन लोइना ना उदी demand कमिटी ने तालिबा दादी ये सीधा मोई ना हाई दी कोई cabinet में फम ये सीधा इतना ना तो इनसे में कथा रही बस cabinet में फम सीधा कथा रही बस में फम सीधा recommendation के लोग भी रखा था कोई थाबी रोआई बने बा या बजी अंतर थाबी रोआई बने बा अब सिगुन बा जी तो बीरो खोटीरो है बजे मची अकोई सेंटर का जो बीजेपी ना पालक ले रे सा मणिपुर जो बीजेपी ना पालक ले रे सुमाइना कोई उकियन तिना ना लंगा के मथा सुमखा जी पालक ले ने जिदा लकु करी मताना रगा अकोई लेबा अकोई सोशल की इशू दी के लोशन बा बाउंड्री की ओइरो शेड्यूल टाइप डिमांड कमिटी ना ताली बदादी बु ओइरो अदगी अकोई अते ड्रग वार वन ड्रग ओइरो इशू जे यामने निदना अमको की काव रे तो तौदोरे अदुना लेबा इशू दी के साथ अंतंग अकोई उकियन Nana, ini ni humpunya. Mata orang ni ni ada angkat tak nak lusan bila kan tanya. Apa ikan fix ni selama dah lagi apa je. Angkat ni nak apa perza. Saya kaya kerja tu. Apa hobi kuna je. Koi kan hobi share guru kerja je ekonomi je. Koi town je ekonomi town way belam nanti apa koi Manipur je. Ekonomi town way dah tak ada tu sar. Aina ni koi je. Lentana. Nên ba thì કોઈ đi chú dùng vậy thì tận là tận nào tân hai bên đi har ca gì mà mình dùng mà mang dùng mà cả thì tận nào đi ngay gì đã anh tân thì dùng gì lotion đi đó cái કોઈ gì anh ta anh thích cái gì thì làm cái này và કોઈ gì như na ta làm cái là gì na nên nhà thì cái gì cũng nó khổ lắm vậy cái hay gì đó kutuk kami ba ko di sedun ta demand kami di kana taliba mati dabi di recommendation khabi da ba ya mati lai ba kibani hai dan du ai mai kai dai ki khun jage sa ki hai da tension jage sa thara chare madam Tilotama yamna tuan ba topic kaya ma phukatun hai bire thara chari Highway wafam singda highway wafam singda ngasai ki Barack Obama gi matang da panbiram bada hoi Barack Obama adubu guardian namadi laine mabu yengjan biba mahakpu yengjan biba mahakpu guide to biba mdi sungsoi sudana laine ima ipa haraga ima ipa leijadaba miyoi kaya ama ngan kaina graba natraga khangau draba miyoi kaya ama faw oirakpa kaya ama leiri adubu khwaidagi maru orise guide to biba ama laine guardian nama parents mak natraga su mabok oiribra mahabu yokpiba oiribra tongan ba amadi laine amaduna fajana yokpiraga maze wakal je fajana tahalaga kari tausige kamain tausige haibagi wafam je fajana thambi mam change aduna yengbiba ngakpiba senbiba madi darkar lei ado hello
Hello. Ibu puning di waro ni ko. Puning warol ni Diamond TV gi puning warol ni taram nokchari mingale phom ga habisi. Ibu ay matai dei ni. Matai degi saubi. Matai degi taram nokchari kari wafum thambining ba ngasigi puning warol thorom si. Ibu James wagi milate. Akoi matai da lei gai na haina ba yang song manung da adu sumbra khang de. Matai rom side sida yaksang Marini manung gidi. jamada. Ayo yaksang manung gidi chap chana khangjadre. Ado ngasi gi oina hayeng gi oina laibada festival gi oina laibada di. Yaksang Marini jamada. Marini jamada lei haina bugum tau ba moi. Mo kanogi ai Habisi. Inspector tayai wero puning gi warol wero adun letana tajari haina Juju hagi na tau ne, yam nungai je na. Thagachari. Matai garden lom laiba side to oibidu ra madam hoigi se. Garden gi mamangda. Hoi garden. Mamang da pukhi aso ba malai ba do. La harabam. Okay. Mai atugi pukhi mana dai ni. Okay. Atopa ke ofum thambining bai bisi. Ai dia kano gi kadi. Donor group to. Adu su yauning bane ba. Adu sigi number sida amta kano tau biraw ne kamaina tau doino ai adu khangda. Edam sigi akoina hujik sizin nazariba number sida message amtang thabiro. Adi ai sumaina donor group yaujage ai gi mingsi kawi na aduga akoina mu details mu haijara age. Nahan message amadi si number sida male ai angana thabi grabane ai di haitaba. Okay, ai amtang isanjage aduga horen ai amtang yengzage. Thagachari. Thambira go. Hello. Taram nokchari. Ajari. Untuk jari boy Rajasthan di Shakespeare. Ya Shakespeare taram Now nokchari. Santos pu ikai khona jaru chari. Antama se jamoi bagira urudre matang ka noite. Hoi. Ngasi bu phang jaba noi. Thagachari. Yoina. Pu warol zaida. Koi gi aina thamjaning base. Lairaba praja gi di noma gi. Awaba happy re. All India gi oina hojik LPG cylinder sakum da thongnaliba cooking gas se. Lupa yang kai ma hengkat kre. Koi zeda lising amaga subna marfuga mapan piram bane do lupa yang kai ma hengkat kre matung da lising amaga chamaga kuntha mapan yaure ngasi je. Kada Manipur di kra helamani. Manipur di hanadagi lising amaga chamaga marfugi chang laibani ado Hoi. ngasi yang kai do maga hapaga di yang kai yausalamani. Adu doida thamjani ba wafam di Habisi. khwai maruina matam gi awon bane gas thona da bal mung di leira maroi thodongna aduga lairaba praja gi di aigi oibu mota makoina sanari pasi lila amane hena mayamna khangnai bani subsidize changba haibai wani account da changi paisa makoi da interest kari bani aduga mu pithorei bani akoi da hena lauraga adi sana bani ba mongse a praja miyam da dikana badi natti haijeriba adu phajana sana bi re adugo praja miyam na hingdagti ade masida adum awon bersida koi hingbang namna ba mayam je sanari ko adum ado wana suraga tanjara ko no magi ken to maut suba kang buda di awa ba happy ba ko lu ko da len ta ba to oiri ba adu sima khakta ju adna chum no ai jadana tamjan koi gi oina di thojong na phare no ma hen to maut cha ba kang bu gi di payang khai ji khaji ki ka paisa na ti hajari ba Hojik comment ta birak pada ambak khongman tamam hai birak pada lupa lising amaga chahum yang khai pire lising amaga chahum ga tara pire na bem koi ga pamjari na yang khai hela pasna ta da yang khai tare yang khai handare ga haina tora ga khoi ju long khado mo mon lokse bai ai tan hengkal pai saruk to ba si ma khaksu ina sum tamjaning na du ga ji che ti lo tamana hai gi ba pham to yam sum me ai khoi je ina ji hai hangjaning ba wa pham nai koi gi ta ki ngasi na roi ba su oi to ma le ko session pham gi ba mi pham ji cha thari ja ngasi na lo sang da su ma le do sida bill kaya ma pass to re to ki ba bill jing je koi gi pajam yam da
taseng magi phangpham thopa lambi thongi oiro magi NRAGS scheme oiro akoi laiba meyam lai hojik matam di sum haugi matam mamandi kayama kanamtan na kan topi bang amro na te aduga isagi punsi maga khangai jing haija bata punsi ga matam jiga di amona phangaro ta bam khakneba aduna matam ji haugi bachak saga ko sum khongkham di sum lusarla busdeda kitang thuna ga thabak da paikhat pira ga haitarene ondok pira ga di hana nungai gi tan ne ko bira ka da ba makoi na tawbiraktra mina koi di kai hajaruni hai bangam da su kaya ne hai ra ga su on thor piraktra pau nuara tu ab lam tam ne hajari ba pau di nuare fajana thabak ta di yaudra ba aduna saigi konai man haibi gi da ya khangja ba angang sing hojik yamna awon ba samajama haidi hojikti khoi gi da kali juk so hare aduga computer age ne ba jik matam je adi computer gi kana oi ba matam ne ba ngang sing je aduna oja akhang ai jing na haina bada ayuk ki pung mari dagi na taruk ko gi matam je da laik pa ba se yam phai hai je ai ju ya jani ai matam je kai ya ho ye ba ko yam theng na tum ga su hakchang sun ngai aduga isha gi wakhalon jam ing kai ta kan le je tension le te hai ba sidai da angang ai se khra hawala ga lai lai su pa han ba khak na tana ayuk anta je da mama pa singa hai ba matam je ho go pi ra ga ngang sing ko sajen ga sabni naraga walking ga sabni naraga eno china tawba dia phara ka di pakti hairam daudi ma dekhra bukle ngani haiba main tawga da won bakra jula kan aduga khutta mobile mam paira bani hojing matam dadi sigi mangja ba tong jaba jangang ai dadi ai tong jaba ju so thoina u bang de mangja bani heli hajari ba angana su mangalle aduga aroi ba wafam mamata ngasai ki angang singi maki halak pada cak chamin na bagi matam se school buero no mada ayu man dama khoi cak chai ko sida cak chamin na baje awana khang yai ma si su chumba male ba khoi jikti cak chamin na matam karai duty mathang ama chana hanagi dana pura mai hapam ka chapin jeng laga cak matong tum lam kan chaja bi ne kai ji hoi aduna sugum bakra lai khoi da sum soi ba dagi santo ka da bai tare ne natraga di angang sing su ma topa haiba da lawdi su me ro ji angang ai ko gi phajana ga haiba da angang ai se low bu si pak yaudre angang ai asi wa kham jing thamjage aduga now santos na tawbi dai ba sinu wa yam ba si thalok chakhi logi oi ba male ko asi lila leipa ko gi ba masmang lila sanglenda asi adana thara chare yam ba ni letana aduga gas ki ofam duju gas ki ofam je hairingai loi bana ro ai tar gas se arai banate kadai dagi khoi gi tawriba tax mayam adagi tongan ba leiriba dugumba karina gas ki mamal je henkal in je factor kaya am lei grai tar adana leiriba factor mayam zigi marakta khoi gi tax yauri bane government ki tax adagi tongan ba tax se adana adagi mapalam dagi pusalakpa anambana akhoi gi hojik highway gi ba gas cylinder season of LPG gas season of ze mi je India da koti kuntra gi mayane ba yawi se aduna call je laga muka tat khre 36 na loiba number je tanga try to biraksi aduna khoi gi lairiba adugumba lakh 30 lakhs muki maya zida haidi mepum khuding mak akoi lai India da lairiba missing je mioi crore chama kuntra khare hen bane the crore chama kuntra hen ba mi khuding mak se gas amam lei bitin na te do imung khuding gi lei imung khuding da haitare anam bana leiri ni haitare aduna haujik adagi muk subsidy gi ngasai panbiram ba subsidy gi subsidize oiba mong je si kakra bane subsidize ki leiri ba mong je kakre aduna subsidy di changdre haitare aduna haibirakwa bembem 1000 na PMUY gi makhada gas cylinder fangba lairba imung kharadi gas loba ngam nadre yes masi museum chumba ofamni ujala yojana haitare pradhan mantri ujala yojana hariba PMUY gi makhada gas free da phangan gi bai tare connection budi free da leigre aduga gas to di lakpada di free da di phangadov din natte cylinder do lakpada di free da di phangadov natte adana gas ki mamal nungti gi adum tangkhaleiba henkaleiba mayam adi thengnariba waba mayam sai tare masi mayam je kona khangba mathau tai adagi
masih nanya apa dah tadi loy benar loy matang sahabat itu mai hajar ke hello taram nok ceri ini mai orang kenal begini ming habisi iku yang lah ming habisi ina permawati kau Giase thong ngamnara ko koi ngara ima wi lawe bako gising amaga chahumga humphurawe yumda tharambada lising amaga chahum humpu asi kamai taung sini kamai taung hambira ka si lai ro ko di thong ngamaro gas ka ina tar sana ba hona dara gas ki bo hona dara gas thong ko se di thong ning dara yu kamai taung hambira ka doi no si mase tongan ba maram pi bada hauji hauji akoi gi maram singi manung da hai tare asing bagi di subsidy gi matang da legi ba matang sida subsidy zida amuk akoina hen gi ba paisa da muk halalak pa changalak pa na tawbani adubu subsidy gi scheme jizu muk aidi subsidy gi legi ba mong jizu muk ka krai tare subsidy ji leitre aibadi corona gi matang sida leiba sida ka hen wa bis da government ki paisa chingkhat ba ya da badagi ai tare chingkhat ba hona bada aduda zu khara leigre aduna masi kamdawna pharakadage haibasi ima ayano nachana pakum pijabadi kharadi warani adubu kari oirakpa yage habadi cooking gas ki mamalje lupa direct yankhai je direct henkali adagi gas khatang nate hauji henkali ba mayam je akoigi thau gi mamal je lupa chama ga amani liter da aduna laiba chahi kharasida in the span of 5-6 years ahi manga taruk sida yam kanna mamal je wangkhat kre ado adum akoina tongan maram je Ukraine Russia war gi matang da su adum hainari adugi maramna akoigi lakada gas akoigi LPG je akoigi sida sungjade mapalam dagi pusalakpani import tawbani aduna import tawu matam da tax se khara hena chawkhatli haibagi matang da su lengakna piba lei aduga tongan ba maram kaya amasu leiri adubu maram mayam do naina babudi masi kay tare matam yam changani adubu akoi gi leiriba lengakna praja mayam ware haibasima mayam punna haina raiba sida khara khangbiraga khandabiraga kari tawrukpa yabage hebdu sungsoi tawrakani na thajai aduna yengmina se ima aduni lengakna khara ni changbira di thayeba asana tadi laira ba koi di siba ta o do hai ge ta wona na thagachari ma Facebook ki live streaming da lebiriba Lucky Thongam dagi Haisnam Momocha Bembem Marangthem Thoibi oinam Biseswar amadi Thangjam Bisur Thangjam amadi Premi Soibam taram nokchari punamak Facebook ta sukhara lebiri hello taram nokchari Diamond TV gi pungning warol thorom sida mingle fam gai biu sarai khengman dagi langlen tola sem taram nokchari sar hoigi program je am nungai jai ado sar je ngahangai urudre sabak sinbanara hoi thabak khara chille handak exam ya gi ngang singi sar khoi isai sangati program nungdang gi je sar ju mar te yawi on haijage tawa ai yawjaram bane dum yawbane ado handak se exam ya gi revision gi lotion da ya da bagi masida haina rakpa mayam sida upai leitaba ai nongmada class 10 gi chang tu jaye aduna somda haidorok pagi matam se kitang amuk engonda adu lotion da ya da bagi haitare adu maina hona jabata sar lila je ngawai gi lila uja to laloi gi langlol amada hab lila do leigadra sa amtang yengjage langlon amada da hojik se Lilaji chu dum haidi production house company leidiba mayam sina produce tawgiba mayam sina haitare phaba yai ya de na haiba kaya amasu lei aduna yengjage aduga yaragati thana bo hona jage atoba fam thambining bhaibisi
ꯑꯇꯣꯞꯄ ꯋꯥꯐꯝꯁꯦ ꯁꯥꯔ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯔ ꯖꯦꯝꯁꯀꯤ ꯂꯤꯂꯥꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯁꯅꯨꯅ ꯍꯥꯏꯖꯔꯤ ꯁꯥꯔ. ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯒꯤ ꯕꯣꯔ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯤꯕꯤꯔꯤꯕ ꯋꯤꯁ ꯇꯥꯃꯣꯒꯤ ꯉꯁꯤꯒꯤ ꯇꯤꯝ ꯂꯤꯂꯥ ꯄꯥꯔꯇꯤꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯁꯅꯨ ꯍꯥꯏꯖꯒꯦ. ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯁꯥꯔ. ꯊꯝꯖꯔꯒꯦ. aduna gas ki mamal jidi akoina ngasidagi 2021 swai sida chanipan ga kun manga lei adagi 2020 da chatruk ko humfu Chennai, Delhi, Kolkata hariba mafam jing sida aduna akoigi tongan hello Santosh. Good afternoon. Santosh. Udah pwede na phone taro ko ni. Hindi na bigay lagi. Kaya daw lagi anay yaw na. Aho anay kaisu yaw ba oide ima kitang ngamde ngasi jo muk hostel lagi muk habit check amuk tawraga muk live ni aduna kitang jo thenge. Ay kuya udraw do na si puno ang suggest to mo din takhangin ay dai ngai ba ado si khabar ma pharaw sa tho do puno ang di lorab do ado gi Santosh ta ta thik ja ba de yam ngai de sa Santosh ado phone to din na si gi wam tang di puthok sa thakacharong ge habisi hauji ba tang yang sungje kuidre ko sa ado thabai ngang sa thong sa sin to 사제 아마도 김치 탔다 하이다래고 아주 시기 전에 이제 거기 머니푸지나 다 헬람동 좀 말해봐 저번주보다 거기 비칸 리사빈 짜지는 타번 송고이나 탔도 샤메양자 빠따라군 하버지야 나 점니노고 야 크이자마 하이로 뭐지 아주나 시주 프로블렘 아마니 호 자히마게 무티 락파 कुमैनिबुदी हाइब जॉब कुमै मनेबको अदु पेशाबी सी द चतना मयाम बुदी तकदबदी नते अदु तागदो खित हिमलेबा हिमलेदे अखोगी मतममदा खोना थाइना लिसाइङाय द खुजु थाबन जोंगेबा हतक चुंगीबगी थाबन अखोगी पेशाजे येम पेशाजे अखोदी थमजरागा तौथोंङाय तवगा मथंग थाबन नेक्स्ट योरको मतमदा अखोई लिसाबी मसेन अखोई लुपा अखोई गजगल जब खाइना जरागा अदु अवात पेशादुना माने खंगबदि खरा हपपनि खंदेको असेंगाय ता हायबने बाइजे हपपनि दे दमाइना तवगा एगी इमेल मंत्री बिगे खगा लौरगा दमाइन चोंगेबको अदुगा यामना चोपना अखोई लबी द थटलगा थौई थलगा थाबन चोंगमको बमा मिना जुनु सिदेबा नोंग थटलुबको ममा यावे अदुदा पखंग जाजिंग हायबा लंबीदा कनो म्यूजी थलगा पिसानी लगा थाबन चोंगदि चोंगदु तो याद्रा ana haibagi wa hai makoi thaina nga adu bu yam igai ba adu hoji thine angang ni na ai hoi ai isa bu di pi moi chaw ga to ya ju isa di hon lo ga bisa tat ba ai ngom ja lising amani ha po gai ga to ja ga ne ba adu ni yam thi na nga ne do lendi se pa ma le sai ma ja ji ni pa kun pi ha ba ya de ba mu ga le ba adu sin tang visum to hoji ne he le na bi se pa ya de ba ado sin tang kitang ngai ja ja ban ke shu di kai de he ma sin Imphal East natro che hoigi ja akoi Imphal East ne ado madam Daina DC na cherol di thokrabani sumaina thatpache thatpi danaba na adumaina DC gi cherol am di thokrabani aduna anam bana di thingjalle hai tare thatpaje yadre na thingrabani district ki hoina adu thingjabu ani sa Santosh adu tawe akoi ni pa gari to go pu yadre ba gari to go pu ga na pesa yam ngena gari mu ta da pu chatle ba aigon da tawri ne nahan class tawruraga irengban da class ama chacharui irengban gi coaching center amada ado halakpa matam da oja London ana mana hangjaba coaching center amada do nom khatang chacharu bani adu da halakpa da yam thatle ado thatpa da ai lupa 10 dagi hena bijaram de ai paisa paija de adu na paisa paira kanda ngamma kanda mem hapsage na hairaga ichal sing tawdana tawi koi nuai je sa do moju chungjening de tawjari ni hoi yamna pa la abani chapagi dabaw din nate adu ka jo pesa je khut sum
पायरगा लेबन तमिनो कोजो थबक जब मतन गाड़ी थाव हातो खनी अदु खत रुपा चंगा अमा तमनी मतनी चहुम तंग याव नि यावे अदु दे मोय दले पिथोरा मे पिथा मु याव दे दा हले बको अदु तुम तहन जनिंग दे हाबे वालिदा अदु अथिंग मम लेगरा गदी मखा तान तौद्रेदा अदु अदुन ता हाइजे नि अदु अरोय बोइना होगी लीला दो mai pakpa oi chanu ayam din bok thong boy se chanu asin tang ju bo pijage ado sasal ki ima du su mama su nai hai ba do na du su tu na phabi na ba hai ba si pecha tung da bani ai isa mak ta tawi bani uji uji pecha je lei ba ga tat pa ni hen bani na nima na ba ngam kare hai ta na ba si no hona ba do ko ado si tan ba ga लाखों पैसा का चटपने हेलकपनी ना कोई वाखन जो नुआइसे मथागम जो खंगद्रे वाखन जो टिक्सले इंग्लिश को कमाई तौदनो खंजेलक मतंग सि यावरेबा सम ना लेरमनिना अदो ना बचे मयाम पुनम कने यावी दबो ओबिरो आई हाइजेगे ना बचे पैसा न तिंगी ना दे तन नुआय फना नुसी जानाना इमिनजी ngasi चलम min Puji kuto to siri bane pau phawno ugdaba mayam leiri bane aduna nushi tanana hingina ji achun tang ha thamjage sasado su apabo ibiro ngasi thingna yam nungai jare ngati chi ha ga thamjare chari che thaga chari hane ga leitana aduna tawan ba adugumba district singi anam manadi adum athing baje leire aduna खरा खरा दम थिंग बा फई हाइदी मतम यौद्रिंgai दा तोय बा कोई मैम सिंग तने मतंगे कोला लको चगे हेलो तराम नोकचरी इसा संदो एक्सपेक्टिंग दे हिमा हबी मलानी इमा तराम नोकचरी करी ऑफम इसा दे उ दबो कुइरे आदा सी नुसी दा नै माना इसा इमा जो पुनिंगे बो हाइ का दंग थमगेला फोंदो पिसी मा फोंदो पिसी यावसंग मतम yaurabani na uji yausanggi khara dum haina ra edna ima ju lambi da thengna ba khara haijege yausang yau da yang wat li ko kai wat tai din da kin sile adu wat li mamang si da khoi atopa lam oiro si da chen mun ba sa yawe ba masi ima gi mo to kitang pam je de marang di yausang matam mangani oi sarkar gi run da budi biskari वामई द सिटी थमी को अदु चनबी मतुंग इनदी कोई मणिपुर सिया याद्रे नमी मंगानी सिदी मंगानी दम तौ लेरे ना ना ओइ दम तौ ला सिदी थिंग मंगमगनी हाबि पाके थाजदी मादी अदु मंगानी सिदा दम मुनबीबा ममांग द थतलिबा मुनलिबा मयाम सि तौबीगनु मरमदी पैसा पाइना दबा लेबा अवाबा लेबांग मणिपुर अदुना lambi da koi chatlingai da isa aduna gari thoga na paisa do thatlamina lupa 10 kun yaw pi da yadre adu yaksang ji yaudri adu di thabak chatli ba kudingi lupa 10 kun haiji mafam amata na te he thokhi badagi adum audi munle thatlaga machi munbi da na ba imana haidi imai mon ni ko ana yaksang yaudingai da that pa sidi pamjade yaksang manung budi hey thodi nungi yam thatlu draga su yaksang mangani sidi maya yam holangai dagi pai pu na mama wo mulai ana sidi munbiu kayong kai de na khanje aduga yaksang mamang na mun me sidi tobi ganu aduna praja sing da aidi yaksang mamang da mun me sidi oraga angang mulam da balai bak su moi khunda su mulai adi khunda su mulai adi loi chana bi oraga di masi kitang tawhaning tabai ta imai muta hoi hoi matam gi lakpa adugumba akoi gi kai tare matam na purakpa kumai sing akoi na pamde natraga du tawi da tawi haba karib su ya ga tawu nate matam na loin purakpa ngaktani mamang ai da gi dum tawduna la abani adubu henjan bidaba aduga leiri ba kumai du da akoi enjoy tawi ba aduga ka henba adugumba thabak sing tawdaba aduga hanadagi tawrei ba mawongda adagi mama adum akoi sports ki dazu adum sports dazu dum kai hen ba sports dum yaw bu yawi ado adum
याबसिंग हाइतारे मयामना कैसु हाइनरोइदबा इसा लोइना वखल तानरबा ngaktani haiba khangba haiba hairaba mioi ngaktani haitare anambana aduna angangsingna tawbana te anambana akhoi yauraga tawriba ngaktani aduna akhoi isa isana wakal tabiraga kari akhoina tawriba thabaksina kana daju akhoi kari haitare disturb tawdaba adugumba wakhalon da thammaga akoina hona taragadi kanamta su disturb tawnaroi aduga wazu ngangnaroi dabra na khanjai aduga ngasai dagi akoina haibiriba gari macha thawraga chatpada paisa pi dabagi gari maningda leisabina tongjalak puju yauri na hairi hello taram nokchari diamond tv gi pungning gi warol gi tharam sida mengle phang haibisi matai me ai lekai dagi thagam pe ngasi je matai dagi ani sure have a seat ai bingi waro secretary loin 2018 dagi lepna tazar ai hai ke 2018 dagi yam koire ana wa sang dagi koi thi da yawam na dum ta ri ji bo dum ta ri hai ke ana ba sang dagi okay ana ba sang dagi 좀 마탐 리엔다기 그래가 야오예 티브다기 야 따르게 좀 따져리 아지 볼레트나 ji puleptana tabiri nungdang da ju dum laisa chei chana ji program ni chei chak pudi yagdi aduga dum ya laisa sa tarong pudi motri saru dum yabiri saru yagari hoi etindagi dum hoji phaw nangai di phangde ba ngasi sa santosh na tawda daw yare थागतचरी फंगिंगाई सिदा तोप करी करी वफम हाइबिनिंगबा थंबियौसी मताई की साइड सा जेम्स ने तोबो मतम दजु अदम तौगवने खरा फंगदबा हाय तारा ngasi sa santosh ko unau tam na phang ya harau jo थागतचरी हनी आले तना थागतचरी ai thamjarage Hello. Taram nokchari Diamond TV gi. Ya santos. Aku kenal gina mangen dulu. Ima taram nokchari. Kari ofam thambiling ba. Kuire udaba. Ana aina ngarang gangke sargi photo gi. Ya brena aina ti nang gi. Kan mapan ka phau thi go. Thang da ba da aina kari do grage ne sargi bo. To khazala handake. Udre kamai to ya no na akan jin wai tana khalla lai re sa ga si di sa na mu to ro ko ma se hara wan na ngao gi ne to bi thon ne to ot ke na ot tani sana na kari gumba diamond tv gi tabi ga puna ma ku su taram na useri na sana angi suggestion kitang to bi ra ko do aina aigidi issue ne ada issue da aina nungdaki khalaga tahalle bunga sitar la bogona oina hangi ne na aina tahalle da sunupana tablo ga ma aiba mission tau je tha du kha haina bi ai issue de lai ta tha yam yawe ba class ke ana tam bi ayuki tuition ka che haugan na de pung mari da ma dum haugale ada aina angang ne na mamme ki ne aina khara ngai di ba khoti ba adu mai ta we da ai ni bunga tuition du di thang du di lam yam tha pi ka ma ne tuition taw ga ni adu bu marang ma ta bu na hange adu nang ngam taw ko ne si bi ra mai hai nei ye class ke ano kari je angang ji bo class 9 kari ba 9 kari ba hoi da nangi sagi sade sangin do yamna akoi na si yam toy na loina bang amdre dekhe na galai la su yam hai bana tam ne na da ji ma pa hoi na su kya kana taki bang amde ba ko ji se moi se no ha ba ma pa hoi mai mai chabak ne sa na ji da da sen ne na kha tha ba du na di sen ba di thai ado se yum da su mu kari yeng sim di ba ma sang da do hoi ngai na du gi ngasi mu sa na to ko si ya
nungaijadana aina sai oli ne phone se hoi hoi phone se manung nan ngang khille kai jino ani hoi angangi oina hai tare angang sing tariba sing kaigumba taram taragadi angang sing gi oina wakhal yamna akhoi gi pungning changba ma mathau yam tai wakhal je pungning changnam gi damakta akhoina wakhal gi exercise hai tare brain gi exercise taw mathau tai brain gi exercise se kam dawna taw gani matam da tumam dai sida akoina taw gi ba thabak sing je ningjang ba yai ahan bada hana taw gi ba thabak sing ningjang na ba hona ba natraga adu ju ningjang bangam dreng khalasi akhoi gi 1 2 3 je hangkat no inthirak pai tare habadi 100 te hauraga thibiraga 100 adagi 100 khothi je koina 199 98 adagi 97 and sara sakhiba nataba tapna aigi kok sida iraga 100 oitargadi 100 se aina ningjanga adu i bangam nabagi damakta concentrate tawduine adugi concentration duna aigi brain je exercise tawduine haitare adumaina mathang ningjang nam hona bai tare mathang da dum haijage caller lokachage hello taram nokchari diamond tv gi pungning gi warol thorom sida mingale from Santos tabai pa khong gi che nandinge che taram nokchari che ipaga ngasi dia muk thena jare kuire wari sanada ba na sum taw jara pane ipa kanogi james ki mahul amu ipa samay sila pa che thaiye kuy na wari sanada pa che nuai te ba amu muk samay ipara mu santo pa de thorom tin ngai ha ba ada tu mayang ju sam habi gare hojupo thari thali ba jibukari no ba sibu mama mapana adun ya itune ba ina nga ise nasi thappa se khara katang advance way malle ha tani ka yaw sangung da ni humi tu da thapna ji yam thali na sum hana ko je maya na hana ko sum taja be hajara ko ni ko adu masi thedona ta abda yamna masi tawhan janing da ba yamna adu akoina paisa do thoi do thatra gadi thaban chongya do thaban do chuongdra ju kari ka thaban jong da tani ngon da paisa thata da pi ha do adu ne na ko ika ja tre ba akoi matam da di hoi hujuk budi paisa budi yam sangye adu mana tre paisa tong ba gi no budi adu mana thala khola ga ni ngo da happy wa ta ga chuong bu di kita adum du to hon janing ta ba adegi ama na mo khoi lai kai tha si sport ne na mo mayam na mo tawna rani jaw sang manung gi adei som da na khone sport ne na lai rani adegi khoi gi imai bi ro ngang bi ro sin sen kha bne na mayam marak si tam su cha sal le sim ba ji sum tawhan ning ta ba khoi mai tei phusina ju hi le ba kumai si adoki mati adum thawdo khuding ge dum koine henjan ba ma su dum change ba adum mai nai gi matam du da se akoi gi kumai su natte aduga ikoi gi kumai je aikoi na dum tawja ga da ni mi gi kumai da hena thawai yaw chan ba henjan na ta pang phok pa sigum ba su sum ja ni ai na hai na chu eta ayam jina ta akoi na sento ko jung am ponte do isa na kitang bato taraga di kitang ama jo gyan tamina se hape wa kal tamina raga hena phaba mawongda tawdaba yadaba haitare akoi gi hanadagi chanaduna lakpa mayamna sudum bam nariba kumai yamna chawba kumai singi manungda ma oiriba ado tawdaba yadaba mongda dum tawsi ka hena henjan davida aduga mayam da su disturb tawdabida aduga akoi gi ju akoi gi kare tare adu tawgi baduna tabal chonggi uduna laisabi sing sana amu kaina hobai phibam mu ta doine ba kari gumadi ucha tare gadi hojiki matam sida chongi ba tabal ku chongje aroi bine aduna carpet thajalakani phijang khanjalakani music ki aroi adagi lairiba akoi gi 1 lakh plus tu dum changi hai tare anamba dum tajabada aduna huge amount thadaraga chuonggadriba thabalni adu thabal do paisa farak tarakpadagi khaina raiba adagi akoi gi lairiba mayam ma haitare adubu masi hai dana muk
kaya tare lep ka dabu zulai te aduga adagi thabal kusu as design lam taurinya jagoi ko team ju yaurinya ina ana pini tauri je fajana mama gi to sungna tre amta hojiki di mai ne je matamgi ahong ba haitare ahong basida ka hena hana leram hujidagi thaidok akoi gi culture akoi gi chatnabi ngakna thabak thorom singse amadi kumerau singje pangthok taragadi karimata haina ningai kaisu leiroi na khanjai aduga thambire bo wafam singse maduda base tawba ngaktani masina soire masina lale khoi masen hunaba natte sumaina tawragati hena fagani sumaina tawragana akoi mayamgi awaba oiroi haibagi suggestion ngaktani haibiriba singse aduna thagachari je haininga letana thagachari Hello. Taram nokchari. Inau Santos ano magtada. Nayam basan kay bangna. Kay nasabu sari amusung masigi pungning iwaron. Tabi ba puno mo kusuan mo magtada. Kay nasabu sab ko na pungning iwaron kala pungtok sagi haida na. Phone taw sarap ni. Taram nokchari. Inau wai sana sabji yam na nungai jay. Inau hujik ki matamda. Ako'y generation gap hay patare. Masigi sa tingse. Habisi. Ako'y Manipur na tanang ako'y makungkuni magda. Masigi kwa yung maruay ba siya? Ako'y kaya patare. Ahan na hao ay bisinga. Pau pang na dabadagi. Yung daw ka na ba siya? Asaw ba awa ba? Amo ay bugong na ko. Sum ngasing maksay dumuusa ba hay patare. Masigi iro na ako'y 2022 ako'y loising siba ako'y kangode haji 2023 live ako ba numito da ako'y 2023 da ako'y sakki buwa sak kan ki buwa kan tham ki pa pandam de hangkat na yung darsu adum iman da mana bugum na adum ubo phangba dai ba ki su mangai re adu ginanai ki su mangai re masida samna habda ako'y ji exam so ji yam kan na tawnare ako'y 12 ki exam ada parikagi reason yang udah kesu, wajahnya pirum gak ada makti sana, kang na bangak tani habis itu masih kipung di warna tam sage, ada masih bukan berapa, like tamu bagi kali kana gani habis itu, aing masih tam sage, ada parikah honda di, aku di honda gitu loh lagang, question paper tu, nai tu ni yang bahasa set, aku satu sing belum tong ni, maduna. Satu tu na aku isoi kibalan kibona kiba, pun bakam bangami habis itu tam segi, samna pada masih aku English kilonda, evaluation hari tu mana kau nak berani kan jadi, aduh evaluation tahu guna, tabuk tu sumna tahu ibra, tahu ibra, ayam fana tahu kerbagai, amadi, madugi apa fata pun nak tu kang bangamali habis itu, ahan berpun ni na, masih puni waron tam segi, aduh matang dah pada ya, you know. Ako'y mamangay di sa nabi matungina. Ako'y mandap ta sumang kalmada. Ako'y duwang bagi waro. Ako'y nahut na rin. At ito'y mayam mamapangtok pa lang. Bapong matungina. Pung isa'y sangkitan diyang nung pangtung na ihabisi. Ako'y nadong kangagalaksay. May kayo humda ako'y sangkitan na dugo tabi na ba? Laikay gihalaman na. Ko'y na pamdo na tawag madugi baboksing nga do. Aduna lighting way habis itu kamjage. Maning thang may kay dada. Ako gi Brahman, ako gi Baisakti, ako gi top na, ako gi magi thana basi dumunay. Sakritan home dada. Naam sun bigadaw riba. Pala mayam doon na pam doon lay riba. Brahman naman di paring sana pam di bababok hebtari na. Alaman sing aduda. Kumlaga hari dani. Laudo na sakritan home basi dum uraga dum laksay. Masigi ako'y paramparadagi anong sanarabni habis isu kanjay no ako'y bada family ba ahalaman sing adugi matawdang yam sawi habis isu hajagi yam
yambana aduga nam sonba isei sakpa hek loidi makai sakpa yade toksu tongna de habse akhoi adum khangna lai pumna mak loiraba matamda nitai ba lawraga pala sing aduna ngasai mai kai famduna isei gi ras dawiri ba bawu sing duda isei thogan tawbo loijare haiduna kuru kudak kunduna kurumjai isei hanba pungmei bana han singda sen khara karkasu adum tawna base akhoi dum uraga laksei adubu masigi da haijening mode akhoi pung isei saklingai matamda yumbu amadi sagai baru mapang kaya su mandap mayai da janglaga palada sen thanai ngasi di sanabi oina koina phamli ba babu mayam da su sen je dum thana ba sidum ure adu masi mamang da di babu to sen tha ba se kaya tawnaram da su akoi dum wari oina dum ta ba akoi min da su uba dum yonglai adubu awon ba purpa ma oina babu mamai ta ba haiduna phamli ba alama sing da su palada thabagum sen thabagi sanabi se tawnarak le habse akoi adum uduna haji adum lai amarom da sentrol le jada ban sing aduna paisa khara phangjaba adudi kai su kai dabra habse su ai jage aduga ina kaya kunba sagai na tai tauba imungi dev karma dadi babu oibi ba simpam khangna akoi kana bu su yaudu nati habse ju hai jage hajini ni ba wafam di na punma maksi khangu ururaga naha ojiba noi kaya su ahan thaduna mamang da phamba adum yauna base adum unai aigi sai matang sina an sigi marakta mamang da phamba che ya de habi wakhan thoina khanada bugum tawuse adum ujaba hai tariyam khanjil urga di kai ni ngai ni habsi haijage adu asigumba mafam marang khangdaba chanoran mayam sidagi kapui kalmardarina akoi arang phanga khanarga yoi amadagi kena phamba yadaba phak macha oina thanarpasu inaudum uieba aduga phak macha mari manga na taga khare hena thake khalabasu mapugi apambani habsu haijage asumna tawrobudi akaknaba akoi ahlaman khara natana ahenba phamba yadre habsu nayambagi saitagi thamjage aduga phak macha thabagi sanabi se mafam kayada adum haudonarpasu dum ujai hajing ni wafam di lohong ba khangde aduga sada khangde akhoi karma amada ahlaman bartan tawi bada babu review haiba waya che adum akhoi thanjaning bai tare haidi ba ansing asidi poyeng gi sanabi adum yauroi makoina pamjaba leiragana sankritan da sen kachaba aduga thajaba adu akai ba leite habsu haijage aduga kana gumba kharadi aya ga se ahan ama oina nimanda phangduna nam tabina bagi namakta mandap ki laiti ngoiduna phabli bani ko haibase kafok tuna sangidan loi dingai da phuk hawatuna chachiba kaya asu dum thinaga banate masi gumbani ti ase tawjin da bagi na mana phone sum haijabani aduga loiba phawba pambiroi da balai da gadi an jingi phambamda pambida nabne hena fai habse su kwa ai hajage samna hairabada mandaki babu ama oiba haibase tagai phadana chanoron devar chap sana akoi inaning bai tare adu haijagi hedana masigi pungmingi kajaraba pungmingi waron akoi ina usar santrosna masi akoi tawbidi ba pungmingi waron asida na machan kai bamna phone tawjaba loina tabidi ba pungna moksu amukana kai kuno jabu sabalo na kurum jari ha bagal loina matang si tensin jirgino thagachari yamba chan karibam thambirami wafam sing tasanjari loksanjari akoi gi matamgi matungina chanabi laiba aduga mamangi chanabi dagi kitang hongakpa khara hongakpa sida apaba chanabi kayama chamtorposi yawi haidi hana phajaram daba mong da leram to afabarom da lakpa aduga hana phajaram ba kayama mangjalakpagi adugumba chanabi kayama su lakpa yawi adubu punamakhi yenguraga mayam punamangna phai phate siloina khangi bangaktani karina faribano karina fatribano se isa gi wakhalonda plus leibaki leiriba chanabi haibasigi nataba karina chumme karambana fargadorino karina fargadorino se akoi isa gi wakhalon sida khanbam su mathautai chanabi na thaiduna chatsi haibanate thainagi sati system leramiba mawa mapuro leigidra kanda
mahaki nupi mahaki loina bidu mawa akoi mahaki mapuroi badu akoi gi mai thaba matam da hingi ba mahaki nupi do happy ne adogi chatnabi du chatnabi oiribani haiduna dum chathaduna leigadrane matong ina awon balai ahong balai lai ba awon ba ahong ba sida amuk kari ahong basina hanagi chatnabi du dagi hantaki ahong basina amuk pharibra mayam pun mangna dum khangna doine sidi phai he sidi chumi he si sumain tau pasina hena phai he guys si mayam akhang hai khuding mangna loin khangga doine ado akhang hai singna tanabiraga karina phai karina phate habaje punamak se mayam punamakna luching biba lamjing ba aduga mayam punna wari watai sanaduna henna phaba wakhalon taba dugum lebaga ma sem ba habase mayam punamakki achouba thodang leiribani mayam yaudana mayam punamak yaudana aina si chanabi jim haudoke na haudo matam da yaroi kaisu aigi mungda yagi bi ai aigi thangnabada yagi bi ai ado mayam na yaraktrabadi yaroi da chanabi habasidi aina haudoye haidana sat launa yagadong nate tapna lakadongni lakadriba tapna on belai ba mayam se si khudung mak se akoina muk kari tawba tage matamda analyze tawba mathau tai chummibra lalibra sumde haibaduna bu phattaba chanabi kayama haibadi matamga chanarakta chanabi kayama mangri jine matamga chanarakta chanabi kayama matamgi matungina khara mangi ba yai mangkhini matamgi matungina anoba matamgi lakpasina anoba chanabi kayam su lakpa yai lakhini ado akoina marak sida leiruba akoi oibanina akoi conjecture haita marak sida leiriba akoi umba akoi generation gap ngasai gi panbigi ba gap ki leibai matang to daida ahanjing nadi hawjiki leiriba chanabi se pamoi toine adu ani sigi marak sida kari tawsige aduga punamakna yagadaba ahalna su yagadaba angana su pamgadaba khudingmak sida kari na phajige aduga society da su samaj da su khunai sida su akaiba oiroidaba kari tawsige habase akhoi mayam punna khanminaba mamathau tai adu khalla kandani adu dane leibak chawkhatle haidoise paisa paisa daragasu manipur paisa paidaba state sigi manungda challe manipur ki GDP gi da yengba matamda manipur se kungani pan subada lei state amadi akoi gi union territory punna punjalaga ado leiriba kunipan suba rank 28 hai tare ado rank 28 che akoi gi angang nipu tambada natraga angang kontra muk tamba matamda rank 28 leire hai baga chapmanai isa do moi kontra manungda kungani pan suba rank ta tai he si anamana pamna roiba adubu manipur apikbalam damne senthol lambi mayam leite resources leite aduna akoi gi GDP name baduna maram oiraga 28 super rank ta lei leiriba 28 super rank sa sidai sida leijariba khara sina koi kari karamba adugumba sector da lau singubada adagi industry masa sida kai tawsige adagi entrepreneur hojik tholaiba masa na business tawriba mayam sida kari tawsige haiba mayam sa koina wakhal tarakanda kari na phaga dagi je koina akoi mayam na khanba mathau tai paisa leite koi puna makhangi paisa kanam ta leite leiba khara na panglai leibi wani leitaba khara amdi amata leite yam wana hingi khudungmak anamana awaba macha ngaktane aduna wariba marak sida chanabini haiduna tawriba mayam sina imung kayada awaba hena piri awaba mayam jigi wakhalon awaba mayam jigi chaitheng awaba imung kayadugi leiriba tariba dasa mayam do akoi khudung uba kayam su yauribane aduna chanabi inba matamda kari tawsige kari henna soktanabagi damakta mayam da su kaidaba koi da su kaidaba punamakki da su kaidaba haibagi wakhalon sida thammaga afaba khunai ama afaba leibaga ma afaba manipur ma kangai pa ama sembada mayam punamun hona minasi haujuk 10 thariba CBSE gi haugrabanina adagi 12 thariba amadi march ki tang 13 tagi haugodriba 10 gi exam thagodriba ngang singda pungning da tension leiba wakhal da tension leiba stress leiba tawigano
aduga mama pa oibasing na su angang singda pressure hena pibigano aduga ngasai gi haibado wakhal punna but tamin naraba adui taragati sungsoi soidana ngang singdo phagani wakhal tana ba ngang bi basini wakhal tana ba haibasini yamna maru oiri base ado khohai da sulei khohai da sulei loina ba da sulei khanglak lak ke haba ya ponte hana dagi a class 1 2 3 adagi 4 5 6 7 8 lak pasida adum thado la aga 10 da khanglak lak ke haba ya roi aduna tapna akoina phajal ba tapna counseling piraga wakhalon tahan ba afabo wari kaya ma tahan ba afabo wari kaya ma sabi ba afabo wari kaya ma khangan bi ba si yamna mathau tai aduna thagachari ngasigi pukning gi warol thorom sida hobadina loi fawba yengbiriba khudingmak mideng tabiriba sing amadi khusem gi radio app gi kuthang da senbathumna tabiriba sing amadi GTPL cable network gi kuthang da yengbiriba sing haninga latana thagachari aroibada mayam pun makpu amuka suhanna santosh sharmana ikok nonna khurumjari ngasigi thoramda mayamga wari sana zaba matamda mayamgi pungning pena bhona zaba matamda hen kiba soi kiba ngangba matamda hendong jin khara lei kiba taraga so mayamna nasani nanauni khanbiraga ngakpigani amuka sonna mayam punamakpu khurumjari Lengsin Biraksi, Yaifavi Eye Care, Kangabo Bazaar, opposite SBI ATM. Yaifavi Eye Care na chahi khara asida miyamda offer kaya pijaduna. Mid playing badu khudong sajadra singda khudong chaba kaya piduna lakli. Ngasi so mo pujarakle Yaifavi Eye Care gi offer oina. Chali ba chahi asigi yauksang phawgi oina frame the free loinana lens na 20% gi offer pijari. Tonga advance oiraba technology kya sizinaduna mafam asida sale yamna tingdana mid laying magi khudong chaba pijari angang singi frame nupa masawadi nupi masa singi frame ahalaman singi frame makal kya gi design singda fangbiragani Yaifavi Eye Care Kangabo Bazaar opposite SBI ATM ngasi maleng simbiro yauksang komayu oina frame the free loinana lens na 20% gi offer pijariba Yaifavi Eye Care da miyamna leng simbirakuna khudong chaba silobiu Akopa Marol Gidama call to you 739-5957-341 Loinana 6009-541203 Yaifavi Eye Care Kangabo Bazaar opposite SBI ATM Admission open RST Academy Yaripok Khudrom Lekai near Universal College Sali Chahi English Ningani Kolhumdoi Kunmari gi oina pre nursery to class 10 fawgi admission form thaba haujari session haubugi matamna lagliba march ki tang ani English singani kunguhumdoi RSD Academy ne pizari ba khudong chaba singdi pre nursery dana KG2 fawgi lagliba march ki tang amadagi kun fawgi manungda ming sansin birabadi 20% gi offer pizagani class 1 to class 5 fawgi nongna changlapa satra singda bosen phongba lairik ahum lemna pizagani students sing English ka bang amna ba school asin hona jagadori nupi masa amadi nupa masa singi boarding gi khudong chaba pizari ban amadi bus ki khudong chaba su pizari loina nanabodia amasung sainik entrance ki dama coaching chaliba session asidagi haujaragani hena kopa marol gi dama 7005773419 amadi 7005842305 loina 8974195770 Kangan Jariba Vice Principal RSD Academy Yaripo Khudrom Lekai near Universal College Ahanga Phamama Kaujari Communicative English Language Teaching Institute Celti Thawal Maya Lekai Thawal Celti needs your expertise. Be part of our dynamic team in Celti. Hariba from Asi Home Science Teacher Kam Boarding Warden Loinana Female Oigadavani Qualification MSc Natraga BSc Home Science Thagi tolop lupali sing taratru loinana incentives. Chahi ani uhum ki tapi tambibagi experience leiraman hena pamjai.
ꯐꯣꯝ ꯐꯪꯐꯝꯅ ꯁꯦꯜꯇꯤꯒꯤ ꯑꯣꯐꯤꯁꯇ ꯑꯌꯨꯛ ꯄꯨꯡ 10 ꯄꯨꯡ 2 ꯐꯥꯎꯕꯗ ꯐꯪꯕꯤꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9366206844 ꯂꯣꯏꯅꯅ 7005904738 ꯈꯪꯍꯟꯖꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯜꯇꯤ ꯊꯧꯕꯥꯜ